ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯒꯦ ꯇꯥꯃꯤꯟꯅꯁꯤ ꯃꯥꯊꯤ ꯄꯟꯗꯨꯞ 7 ꯄꯗ 38 ꯇꯧꯏꯒꯨꯝꯕꯁꯨꯡ ꯅꯈꯣꯏꯅ ꯑꯍꯥꯟꯕꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕ ꯑꯗꯨꯕꯨ ꯊꯤꯌꯨ ꯑꯗꯨꯒ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯈꯣꯏꯗ ꯍꯥꯞꯆꯤꯟꯕꯤꯒꯅꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯌꯥꯝꯅ ꯈꯪꯕꯒꯨꯝꯅ ꯑꯩꯒꯤ ꯁꯥꯔꯃꯣꯟ ꯑꯁꯤꯒꯤ ꯍꯤꯔꯝ ꯑꯁꯤ ꯏꯁꯣꯔꯒꯤ ꯂꯩꯕꯥꯛ ꯍꯥꯟꯅ ꯊꯤꯌꯨ ꯑꯁꯨꯝꯅ ꯊꯝꯖꯕꯅꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ngasi numit asidadi matam ngaihaktangdi taibang panbagi oiba pumnamak kauthoklaga bor phangba yana naba ishorda aikhoigi pukning thamsi aikhoina khangba yabadi ishorda asa tawdaba maonda pukning thamdaduna taibang pan khaktada pukning thamba mi singdi loisilakpada depression haibadi ningba kaiba pukning hanthaba hingningdaba mi oi haibani sarga amasung prithibigi mapudo aigi nungda thamjaragadi aina taibangpanda pukning thamlubagi kanababu karino magi ahingba wahi asidagi pumnamak oikhiba ngaktani pumnamak oribani aduga pumnamak oigadoribani aduna wahi asibu nungda chetna sana lupabu bank ta natraga locker da thamjin bagumna aikoi thamnana bhonasi ishorna hiram khudingda aikoibu thaujan bigani yaden laikol da horiba upal ani dugi manungda mioi bana hingbagi upal adubu khanbagi mahutta lausingi upal adubu khankhibani madugi maramna ngasisu mi ayambagi pukning ase taibang panbagi lausingda leibani hingnabagi upal adu da pukning leite hingba haibasidi kalakpa khambanba napal amadi asawbabu khudum chanba ngambaduni hingbagi upal do प्रभु जीशु ने शास्त्र खंबा वायनबा हैबा ताइबंग पानबगी ओइबा लौसिंग मयाम अमा लैबदो यामना फै अदुबु निंगसिंगदबदी शास्त्र खंबा लौसिंग लैबा फरिसी सिंगनी जीशुबु क्रॉस द पांग तिंखिबदो शास्त्र खंगदबा पिलाटनदी जीशु से नखोइगी निंगथौनी याना हाय नखोइगी निंगथौनी याना हायबनी शास्त्र खंबा फरिसी सिंग अदुनदी जीशुबु शैतान याना हायखिबनी aina matang asida haijan ningbadi losing na hingnana bhona ganu ishorgi wahi na hingnana bhona si losing yamna leirabadi singlupta awaba oibani aduga ichil inaw nungsiba sung ngamdabani taibang panbagi asingbadi ishorgi miyeng da apangbani aduga taibang panbagi apangbado ishorda asingbani haina bible na haibani लौसिंगी उपालुदा नतना आदमना थादोक लमलबा हिंगबगी उपाल अदुदा चंगनना बहोनसी मधु जीशुबु खंगहल्लिबनी मी अयामना हिंगबगी उपाल अदुबु पामदबगी मरमदी उपालदुगी अकोइबदा थांगसांग अमा मैंगाम थोकना कोइलै लैदुना लैरी मसिना ताकपदी लौसिंग फंगबा यामना लाई लाइरिकतगी मोबाइलदगी फंगबा याय अदुबु अखोइना हिंगबा पामलबदी थांगसांग अदुना अहानबदा कक्के नत्रगा थिनग्यायना तौरकनी थांगसांग अदुना हिंगबगा थवाइगबु तांगसांगबा तिंगबु फावना थिलकनी करिगुंबा अखोइना सेल पांगनबा सावगनबा नुंसी हैतबा कलकपा मिहौबा नापलगा लोइनना असिंगबा साबा अमोटपा पुकनिंग अदुगा लोइनना मदुगी वाखल अदुगा लोइनना हिंगबगी उपाल अदुगी मनाक्ता चंग्याना खल्लगदी थांगसांग अदुना अहानबदा कक्के नत्रगा थिनग्याना तौरकनी थांगसांग अदो ईश्वरगी वाही असिनी मरमदी मफम अदुदा ईश्वरना याबीबा अदु खक्ता चंगजाबा यागनी जीशुना लौसिंग पीबा लाकपनी हाइदे हिंगबा अमसु हिंगतपदु अइना हिंगबा पीबा लाकपनी मदु मरांग कायना पीबा लाकपनी हाइना हाइरे अदुना माथि पदु तरुकी 39 असिदा हाइबदो करिनो अहानबदा ईश्वरगी लेबाक अमसु अचुंबदु थियु अदुगा पोट पुमनमक असिना खोइदा हापचिन बिगनी याना हाइबनी इचिलिनाव सिंग ngasi numit asida aina thamjaningba wafamdi maihauron asida ekhona yenglabadi bible asida maihauron asida ekhona munna yenglabadi parabadi chahi chama panchatret chamnga chahum chani asum hanthare haraga mi se chahi chama ga kun phaba punchiramaji mayam ama ekhona uba phangbani अदुबु हौजिकी मतम असिददि चही 50 हुंबु
ꯅꯠꯇ꯭ꯔꯒ ꯍꯨꯝꯐꯨꯇꯔꯥꯗ ꯃꯤ ꯑꯌꯥꯝꯕꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯔꯦ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯤꯃꯥꯟꯅꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯈꯜ ꯈꯟꯃꯟꯕꯒꯤ ꯃꯔꯝꯅ ꯍꯦꯟꯅ ꯁꯤꯡꯃꯟꯕꯒꯤ ꯃꯔꯝꯅ ꯉꯁꯤꯗꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯃꯤꯁꯤꯡ ꯑꯁꯦ ꯁꯤꯟꯅꯔꯤꯕꯅꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯀꯣꯚꯤꯗꯀꯤ ꯃꯇꯥꯡꯗ ꯍꯥꯏꯅꯕ ꯑꯃ ꯂꯩ ꯀꯣꯚꯤꯗ ꯑꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯀꯣꯚꯤꯗ ꯍꯥꯏꯔꯤꯕ ꯑꯅꯥꯕꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯀꯟꯕ ꯑꯅꯥꯕ ꯑꯃꯗꯤ ꯅꯠꯇꯦ ꯃꯦꯗꯤꯌꯥꯅ ꯃꯁꯤꯕꯨ ꯃꯄꯥꯡꯒꯜ ꯑꯁꯦ ꯀꯜꯍꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯅ꯭ꯌꯨꯁ ꯃꯌꯥꯝꯁꯦ ꯑꯁꯨꯝ ꯇꯥꯔꯒ ꯃꯤꯄꯥꯏꯅꯕ ꯑꯃꯗꯤ ꯑꯀꯤꯕ ꯍꯦꯟꯈꯤꯕꯅꯤ ꯃꯗꯨꯗ ꯃꯤ ꯑꯃꯅ ꯃꯁꯥꯁꯦ ꯀꯣꯚꯤꯗ ꯅꯥꯔꯦ ꯍꯥꯏꯅ ꯍꯦꯛ ꯈꯪꯕꯗ ꯋꯥꯈꯜꯗ ꯑꯁꯨꯝ ꯀꯤꯕꯗꯨꯗ 80% ꯁꯤꯔꯕꯅꯤ ꯍꯥꯏꯔꯤ ꯀꯤꯕꯗꯒꯤ 80% + 20% ꯀꯣꯚꯤꯗꯅꯤ ꯀꯣꯚꯤꯗꯀꯤ ꯃꯇꯝꯗ ꯁꯤꯈꯤꯕꯁꯤꯡꯗꯣ ꯃꯗꯨ ꯃꯤꯛꯁꯆꯔ ꯗꯦꯠꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯔꯝꯗꯤ ꯅ꯭ꯌꯨꯁ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯌꯦꯡꯕꯗ ꯃꯤꯁꯤꯡ ꯑꯁꯦ ꯂꯝꯕꯤꯗ ꯁꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯃꯥꯡꯗ ꯁꯤꯕ ꯑꯗꯨꯒ ꯂꯥꯌꯦꯡꯅꯕ ꯃꯐꯝ ꯂꯩꯇꯕꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯐꯪꯗꯕꯗꯒꯤ ꯃꯤꯁꯦ ꯄꯪꯁꯤꯗ ꯁꯤꯕ ꯃꯗꯨ ꯃꯌꯥꯝꯗꯣ ꯎꯕꯗꯒꯤ ꯃꯤꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯦ ꯑꯗꯨꯝ ꯁꯣꯟꯊꯈꯤꯕꯅꯤ ꯃꯤ ꯀꯅꯥꯃꯠꯇ ꯍꯤꯡꯗꯦ ꯅꯪꯁꯨ ꯍꯤꯡꯂꯣꯏ ꯁꯤꯔꯅꯤ ꯍꯥꯏꯅ ꯈꯟꯕꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯑꯁꯨꯝ ꯈꯟꯅꯗꯨꯅ ꯅꯩꯅꯗꯨꯅ ꯂꯩꯔꯒꯗꯤ ꯃꯗꯨ ꯑꯁꯨꯝ ꯆꯥꯎꯊꯣꯔꯛꯏ ꯃꯔꯨꯑꯣꯏꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯃ ꯃꯗꯨ ꯉꯁꯥꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯣꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯅ ꯈꯟꯅꯗ꯭ꯔꯗꯤ ꯅꯩꯅꯗ꯭ꯔꯗꯤ ꯄꯣꯠ ꯑꯗꯨ ꯆꯥꯎꯊꯣꯛꯄ ꯂꯩꯇꯦ ꯃꯇꯣꯝꯇ ꯑꯁꯨꯝ ꯃꯥꯡꯈꯤꯕꯅꯤ ꯑꯄꯪꯕ ꯃꯤ ꯑꯃꯗ ꯅꯪꯒꯤ ꯑꯅꯥꯕꯁꯦ ꯀꯦꯟꯁꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯜꯂꯣꯏ ꯑꯗꯨꯕꯨ ꯑꯁꯤꯡꯕ ꯃꯤ ꯑꯃꯗ ꯍꯥꯏꯔꯒꯗꯤ ꯍꯦꯛ ꯇꯥꯕꯗ ꯃꯥꯗꯤ 80%ꯗꯤ ꯑꯁꯨꯝ ꯁꯤꯔꯗꯧꯅꯤ ꯃꯁꯤꯁꯨ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯑꯋꯥꯕꯅꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯅꯤ ꯂꯧꯁꯤꯡ ꯁꯤꯡꯕ ꯍꯦꯜꯂꯤꯕ ꯃꯈꯩ ꯑꯋꯥꯕꯁꯨ ꯍꯦꯟꯒꯠꯂꯤ ꯍꯥꯏꯅ ꯄꯥꯎ ꯁꯟꯗꯣꯛꯄꯗ ꯍꯥꯏꯕꯅꯤ ꯏꯖꯔꯦꯜ ꯑꯄꯨꯝꯕꯗ ꯑꯁꯤꯗꯤ ꯒꯣꯂꯤꯌꯠꯅꯤ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯀꯤꯅ ꯂꯩꯔꯝꯃꯤ ꯗꯦꯕꯤꯠꯅ ꯑꯁꯤꯗꯤ ꯒꯣꯂꯤꯌꯠꯅꯤ ꯍꯥꯏꯅ ꯃꯥꯅ ꯁꯨꯡꯍꯥꯏ ꯍꯥꯏꯈꯤꯗꯦ ꯏꯁꯣꯔ ꯅꯤꯡꯗꯕ ꯏꯁꯣꯔ ꯃꯁꯛ ꯈꯪꯗꯕ ꯃꯤꯅꯤ ꯑꯁꯤꯗꯤ ꯋꯥꯂꯦꯞꯅꯕꯒꯤ ꯃꯆꯥꯁꯨ ꯅꯠꯇꯦ ꯑꯩ ꯆꯠꯀꯦ ꯑꯩ ꯂꯥꯟꯊꯦꯡꯅꯒꯅꯤ ꯀꯩ ꯅꯣꯡꯁꯥꯗꯒꯤ ꯑꯩꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯑꯩꯕꯨ ꯂꯥꯟ ꯉꯝꯍꯟꯒꯅꯤ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯃꯁꯤꯒꯤ ꯊꯥꯖꯕ ꯑꯁꯤꯗ ꯗꯦꯕꯤꯠꯅ ꯒꯣꯂꯤꯌꯠꯄꯨ ꯍꯥꯠꯈꯤꯕꯅꯤ ꯀꯣꯚꯤꯗ ꯀꯦꯟꯁꯔ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯔꯤꯕ ꯃꯤꯡꯁꯤꯡ ꯑꯗꯣ ꯑꯆꯧꯕ ꯃꯤꯡ ꯑꯃ ꯅꯠꯇꯦ ꯃꯤꯡ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕ ꯃꯤꯡꯗꯤ ꯖꯤꯁꯨꯒꯤ ꯃꯤꯡꯂꯦꯟ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯅꯠꯇ꯭ꯔꯒ ꯑꯔꯨꯕ ꯑꯅꯥꯕ ꯑꯃ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯃꯗꯨꯗ ꯑꯁꯨꯝ ꯋꯥꯈꯜ ꯈꯟꯃꯟꯕꯗꯒꯤ ꯑꯌꯥꯝꯕꯗꯤ ꯋꯥꯈꯜ ꯋꯥꯕꯗꯨꯅ 80% + 20% ꯑꯋꯥ ꯑꯅꯥ ꯑꯗꯨꯒ ꯇꯤꯟꯁꯤꯟꯅꯕꯒꯤ ꯃꯔꯝꯅ ꯃꯤꯁꯦ ꯁꯤꯕꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯑꯗꯨꯝꯅ ꯍꯥꯏꯕꯅꯤ ꯃꯩꯍꯧꯔꯣꯟꯗꯗꯤ ꯃꯤ ꯑꯌꯥꯝꯕꯁꯦ ꯆꯍꯤ 100 ꯂꯤꯁꯤꯡꯒꯤ ꯃꯌꯥ ꯐꯥꯎꯕ 1,000 ꯃꯌꯥ ꯐꯥꯎꯕ ꯄꯨꯟꯁꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯆꯍꯤ 90-50-60ꯗ ꯂꯣꯏꯔꯦ ꯈꯪꯍꯧꯗꯅ ꯃꯤꯁꯦ ꯕꯣꯝ ꯍꯥꯏꯗꯔꯒ ꯑꯗꯨꯝ ꯁꯤꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯗꯤꯄ꯭ꯔꯦꯁꯟ ꯑꯁꯤꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯆꯤꯟꯇꯥ ꯋꯥꯈꯜ ꯋꯥꯗꯨꯅ ꯂꯩꯕ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯕꯁꯤꯅ ꯍꯛꯆꯥꯡ ꯃꯅꯨꯡꯒꯤ ꯄꯥꯔꯠꯁꯤꯡꯗ ꯁꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯐꯩ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯋꯥꯈꯜ ꯋꯥꯅ ꯍꯤꯡꯂꯤꯕ ꯑꯣꯏꯔꯒꯗꯤ ꯉꯁꯤꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯝꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯣꯂꯨꯛꯅ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯕꯅꯤ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯆꯤꯡꯊꯛꯇ ꯇꯝꯕꯤꯕꯁꯤꯗ ꯋꯥꯐꯝ ꯑꯃ ꯃꯥꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯑꯋꯥꯠꯄ ꯄꯨꯝꯕ ꯏꯁꯣꯔꯅ ꯄꯤꯕꯤꯕꯁꯦ ꯄꯥꯝꯂꯒꯗꯤ ꯑꯍꯥꯟꯕꯗ ꯇꯧꯒꯗꯕꯁꯦ ꯏꯁꯣꯔꯒꯤ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯃꯥꯒꯤ ꯙꯔꯃ ꯆꯦꯟꯕꯗꯨ ꯊꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤ ꯌꯥꯝꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯑꯅꯥꯕ ꯀꯣꯛꯄꯤꯕ ꯄꯥꯝꯂꯒꯗꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯄꯨ ꯅꯝꯕꯔ 1 ꯐꯥꯔꯁ ꯄ꯭ꯂꯦꯁꯇ ꯊꯝꯕ ꯇꯥꯏ ꯍꯥꯏꯕꯁꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯃꯥꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯕꯨ ꯍꯥꯏꯕꯗꯤ ꯏꯖꯔꯦꯜꯁꯤꯡꯕꯨ ꯏꯖꯤꯞꯇꯒꯤ ꯄꯨꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯀꯦꯅꯥꯟ ꯂꯩꯕꯥꯛꯇ ꯊꯝꯕꯤꯈꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ
ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯃꯈꯣꯏꯁꯦ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯂꯩꯔꯝꯕꯗꯨ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯃꯈꯣꯏꯅ ꯂꯩꯈꯤꯕꯅꯤ ꯑꯁꯤꯒꯤ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤ ꯌꯥꯝꯃꯤ ꯌꯥꯝꯅ ꯇꯣꯏꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯏ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯂꯥꯟꯗꯥꯕꯁꯦ ꯂꯦꯞꯇꯕꯅꯤ ꯅ꯭ꯌꯨꯁ ꯑꯌꯥꯝꯕꯗ ꯏꯖꯔꯦꯜꯁꯦ ꯍꯦꯗꯂꯥꯏꯟꯗ ꯍꯦꯛꯇ ꯐꯪꯕꯅꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯒꯥꯖꯥ ꯍꯃꯥꯁ ꯄꯦꯂꯦꯁꯇꯤꯟ ꯁꯤꯔꯤꯌꯥ ꯏꯔꯥꯛ ꯏꯔꯥꯟꯅꯆꯤꯡꯕ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤꯅ ꯃꯈꯣꯏꯁꯦ ꯀꯣꯏꯁꯤꯜꯂꯒ ꯂꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯇꯣꯏꯅ ꯂꯥꯟꯗꯥꯕꯅꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯅꯣ ꯃꯗꯨꯗꯤ ꯃꯈꯣꯏꯁꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯍꯧꯕꯗꯒꯤ ꯂꯩꯔꯛꯈꯤꯕ ꯅꯠꯇꯦ ꯏꯁꯣꯔꯅ ꯃꯁꯤꯒꯤ ꯂꯝꯁꯦ ꯃꯈꯣꯏꯗ ꯄꯤꯕꯤꯈꯤꯕꯅꯤ ꯏꯁꯣꯔꯅ ꯋꯥꯂꯦꯞ ꯄꯤꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯕꯨ ꯏꯖꯤꯞꯇꯒꯤ ꯄꯨꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯀꯦꯅꯥꯟꯗ ꯂꯩꯍꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯅ ꯃꯧꯁꯤꯅ ꯃꯈꯣꯏꯅ ꯏꯖꯤꯞ ꯂꯩꯕꯥꯛꯇ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯀꯦꯅꯥꯟꯗ ꯂꯩꯍꯟꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯈꯤꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯃꯤꯔꯣꯟ ꯄꯟꯗꯨꯞ ꯀꯨꯟꯗ ꯌꯥꯎꯔꯤꯕ ꯂꯥꯟꯐꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯃꯗꯨꯗꯤ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯇꯥꯒꯗꯧꯕꯗꯨꯗꯤ ꯅꯤꯡꯊꯧ ꯖꯦꯍꯣꯁꯥꯐꯥꯠꯀꯤ ꯃꯇꯥꯡꯗꯅꯤ ꯅꯤꯡꯊꯧ ꯖꯦꯍꯣꯁꯥꯐꯥꯠꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯂꯩꯕꯥꯛ ꯑꯍꯨꯝꯒꯤ ꯅꯤꯡꯊꯧꯅ ꯄꯨꯜꯂꯒ ꯃꯥꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯦ ꯍꯦ ꯖꯦꯍꯣꯁꯥꯐꯥꯠ ꯅꯪꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯑꯍꯨꯝꯒꯤ ꯅꯤꯡꯊꯧꯅ ꯄꯨꯜꯂꯒ ꯂꯥꯟꯗꯥꯔꯛꯂꯦ ꯃꯍꯥꯛꯅ ꯋꯥꯐꯝꯁꯤ ꯍꯦꯛ ꯇꯥꯕꯗ ꯀꯔꯤ ꯇꯧꯏ ꯃꯗꯨ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯃꯤ ꯑꯌꯥꯝꯕꯅꯗꯤ ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯊꯤꯖꯈꯤ ꯏꯁꯣꯔꯗ ꯆꯪꯖꯈꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯑꯀꯤꯕ ꯄꯣꯛꯄꯁꯦ ꯄꯥꯞ ꯅꯠꯇꯦ ꯄꯨꯛꯅꯤꯡ ꯋꯥꯕꯁꯤꯁꯨ ꯄꯥꯞ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯀꯤꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯋꯥꯕꯗꯨꯗ ꯑꯁꯨꯝ ꯂꯩꯕꯗꯨꯗꯤ ꯃꯗꯨ ꯄꯥꯞꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯗꯤ ꯋꯥꯈꯜ ꯋꯥꯕ ꯑꯃꯗꯤ ꯑꯀꯤꯕ ꯑꯩꯉꯣꯟꯗ ꯄꯣꯛꯇꯦ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯀꯤꯕꯗꯨꯗ ꯅꯍꯥꯛꯅ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯕꯁꯤꯅꯤ ꯑꯀꯤꯕꯗꯨꯗ ꯀꯨꯏꯅ ꯂꯩꯔꯤꯕ ꯃꯈꯩ ꯅꯍꯥꯛꯄꯨ ꯁꯣꯟꯊꯍꯟꯒꯅꯤ ꯁꯨꯒꯔ ꯂꯦꯚꯦꯜ ꯋꯥꯡꯈꯠꯂꯛꯀꯅꯤ BP ꯋꯥꯡꯈꯠꯂꯛꯀꯅꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯏꯪꯊꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯃꯤ ꯈꯔꯗꯤ ꯏꯅꯔ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯅꯤꯡꯕ ꯀꯥꯏꯕ ꯄꯦꯟꯗꯕꯗꯒꯤ ꯑꯁꯨꯝ ꯁꯥꯎꯗꯨꯅꯇ ꯂꯩꯕ ꯁꯥꯎꯒꯟꯕ ꯃꯤ ꯑꯣꯏꯕ ꯌꯥꯎꯔꯤꯕꯅꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥꯐꯝꯗꯁꯨ ꯄꯪꯁꯥꯎꯗ ꯁꯥꯎꯕ ꯃꯤꯁꯨ ꯂꯩꯕꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯍꯨꯝꯒꯤ ꯅꯤꯡꯊꯧꯅ ꯄꯨꯜꯂꯒ ꯂꯥꯟꯗꯥꯔꯛꯇꯨꯅ ꯖꯦꯍꯣꯁꯥꯐꯥꯠꯄꯨ ꯃꯥꯡꯍꯟꯅꯅꯕ ꯂꯥꯛꯂꯦ ꯇꯥꯕꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯔꯤ ꯃꯍꯥꯛ ꯀꯤꯔꯦ ꯃꯍꯥꯛ ꯌꯥꯝꯅ ꯀꯤ ꯑꯗꯨꯕꯨ ꯑꯀꯤꯕꯗꯨꯗ ꯃꯍꯥꯛ ꯑꯁꯨꯝ ꯂꯩꯈꯤꯗꯦ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯏ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯊꯤꯕ ꯍꯧꯏ ꯏꯪꯂꯤꯁꯇꯗꯤ ꯀꯔꯤ ꯍꯥꯏꯒꯦꯕꯨ he seek the Lord ꯍꯥꯏꯅ ꯍꯥꯏ ꯃꯍꯥꯛꯅ ꯃꯥꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯗꯨ ꯀꯧꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯝ ꯂꯩꯕ ꯃꯗꯨ ꯌꯦꯡꯉꯨ ꯍꯥꯏꯅ ꯍꯥꯏꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇꯗꯤ ꯏꯁꯣꯔꯕꯨ ꯃꯍꯥꯛꯅ ꯀꯧꯖꯈꯤ ꯃꯥꯒꯤ ꯅꯤꯡꯅ ꯁꯪꯗ ꯃꯥꯅ ꯆꯪꯖꯈꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯀꯧꯗꯨꯅ ꯈꯣꯝꯖꯤꯟꯗꯨꯅ ꯃꯌꯥꯝ ꯀꯞꯇꯨꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯏꯁꯣꯔꯗ ꯆꯪꯖꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯖꯕ ꯃꯑꯣꯡ ꯑꯗꯣ ꯀꯌꯥꯇ ꯐꯖꯕꯅꯣ ꯅꯍꯥꯛ ꯁꯔꯒꯗ ꯂꯩꯕ ꯏꯁꯣꯔ ꯅꯠꯇ꯭ꯔꯥ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯃꯔꯨꯞ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯕꯨ ꯏꯖꯤꯞꯇꯒꯤ ꯄꯨꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯗꯣ ꯅꯍꯥꯛꯅꯤꯅꯦ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯀꯔꯤꯒꯤ ꯍꯥꯠꯀꯦ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯖꯦꯍꯣꯁꯥꯐꯥꯠꯅ ꯌꯥꯝꯅ ꯁꯦꯡꯅ ꯈꯪꯉꯤ ꯃꯈꯣꯏꯁꯤꯅ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯅꯅꯕ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕꯁꯦ ꯅꯪꯅ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯄꯨꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯤꯡꯅ ꯁꯪ ꯑꯁꯤꯗ ꯆꯪꯗꯨꯅ ꯍꯥꯏꯖꯕꯗ ꯅꯪꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ
asumna ishorda haijaduna asum laibasida loisilakpada mahakna yamna phajaba wahi khara magi प्रार्थना सिदा हाइरी ngasi numida sida aigi pamjabadi mahakna प्रार्थना da hairi ba wafam ase aikhoi mayam gi haijabagi wafam oira sanu aina haibasini Jehoshaphat na kari hai mahakna sarga tamna yengkhatuna lagliba miyam ase makhoi ga lanthengna bagi aigi pangal leite aigi lausing leijadi ai amna sol le prabhu adum oinamak aigi mit asina nangbu yengjadi Ibungo nahangna kanbinaba nangonda asa thamduna nang khaktada aina yengjari nang natana aigi atoba pambai amatta leitre haina mana haibani kayata ningthijaba magi प्रार्थना की वहीनो ngasi gi numit asida aina mayamda hangjari aikhoi gi irakta aikhoi kanano prabhuda asumna changjaba aina tauba ngamba karisu leitre aiware chokthare sonthare nongmadi pharakhini nungairakhini haina isana isabu asum penthokna na bhona badanga sidi ai chokthare tawpham khangdre arembada pumnamak takhre hingbagi asa mangsil lagle pangal losing leisil laktre adubu aina tauba ngamba amadi Prabhu nangbu yengduna aina leibasini nangbu aina ngaibasini nangi nafamda aina changjabasini nang nattana aigi kanasu leitre haiduna changjari asumna aikhoi ishorda aikhoina changjari bra asumna Jehoshaphatna asum haijari ngaida matamsi Israel apumbada maichau leitaba matamni adubu micham amada thawai asengba lengtharakhi Jehaziel kawi mahakto mahakna hairagi he Israel amadi Judah gi mi sing wafam sitaw nakhoibu manghanna na balakliba miyam sing asiga hayeng nakhoi lantheng nabagi damak chatlu lanpham asida nakhoina lantheng nabagi mathau taroi mafam aduda nakhoi leptuna yengu mapu ibungona lanpham duda nakhoi gi damak lantheng nagani Masigi lanpham ase nakhoi gi natte aigi ni haiduna ishorna haibani asigumba wafam asibu aikoi takhrabra lanpham da chatlu adubu lanthengna haina harisibu aikoi takhrabra mathangi numita lanthengna bagi damakta thokpasida makhoina karamna thokpano khanduna yengsi Jehoshaphat ki mahuta nang aina oiramba taragadi khwai mang thana Pangal yamna kanba, lan yamna haiba, lausing leiba, khoju khulai thangta yamna haiba misingbu akoina mangda thagat kani. Adubu Jehoshaphat nadi choir group haibadi ishor gi thagat isei sakba misingbu mang than bani. Makoina isei sak tuna mang tharaga makoina chalami. Yamna angakpa mawongi lanphamni. Makoina sakhiba isei adusu Bible da yauri bani ichili nausing mapu ibungodi khujuk khulaina lantheng na de David na Goliath ta nangdi thangta paiduna lantheng na ba lagli adubu aidi ibungo mahaki athoiba minglen adu da lagli bani haina haibani Jisuna su sengdaba thawaibu phattaba ana ek awa ana khuding mak magi mingda tanthoku haina haibani Solomon na kari hai dharma chenba singna ibungogi minglenda pothaba phangjei haina man haibani aikhoigi awana khuding makta athemba pumna makta ibungogi minglena se sonjabana mahakna madu pumba kokpi gani haibase aikhoi chetna thajaba thamsi lathengna ba chatpada Mangda isei saktuna chatliba singaduna sakpa isei ado karino Lining thobu thagat chau mahaki nungsi thaujandi matam pumna makini Worship is the Lord weapon hain haibani asumna isei sakpa sing aduna mang thaduna makoina chatli aduga lan haiba khoju khulai paiba angam athausing amasung ningthauna maningda chatpani chilinau sing Taibang panasida hingna bahotnabada mimanana bahotnabada waraba punsi odabadi Jehoshaphat ki lalong ase ngasigi numit asida ningsingbiu masibu kaubiganu lanpham ado naksilakpada
मखोइना करी उई जेहोशापात का लान सोकननब लाक्लिबा मखोइ मयाम अदो मखोइ मसेन अमना अमबु करिगुबा वाफम अमदगी ईश्वरन इनसिल्ले हारगा हातोकनदुना पुम्नमक सीदुना तातादुना मखोइ लैरमले अदुगा लांथेंनगे हाइदुना चटलिबा मखोइ मयाम अदुना लन थुम सना लुपा मयाम अमा पूरे हारगा मखोइन हलखिबनी बाइबल ना हाइरी मपु इबुंगोना जेहोशापात पु असुमना पोथा हमकी बतांग असिदा आइगी टेस्टिमोनी अमा आइना मयामदा शेयर तौजगे आइना नौना क्रिश्चियन ओरप मतम अदुदा आइगी सागे नाते इचिलिना अहलमन मयाम असिना आइबु याम थीना तौबनी अथेमनी हाइबदो आइना दि खंगी अदुबा आइगी नुपी आइगी इमाना दि खंगदे इचासिंग पिकली अदुन ममानबा मयाम सानबा लाई हौबा लाई अदुबु मखोइ अखोइगी अहलमन सिंग सागे नाते मयामदोना इचासिंग मखोइ तिनहंदबनी अदुना अखोइ मतम अदुदा आइगी युम असे साबा लोइरे ngasiदगी चही 25 मंगागी ममांगी वारीनी मदुदा ग्रिल वांगमदा आंगांसिंग असेन थोंगजे इल्ला इल्ला कप्पगा लावरा खोंगगा लैबनी मदुदा इमान माइगेमदा नुपीना माइगेमदा कप्पगा लै आइना क्यागी मति वांगना मतम अदुदा खांखिबा दुगा लंबीदा थोकपा मतम अदुदासु अखोइबु कौदे ngángदे अदुमाइन अचौबा अथेंबा अचौबा अवाबसे अखोइना थेंगनखिबनी अदुबु मतम इकुई कुइदना अखोइ सागे मनुंग असिदा यामना हौखरबा थाइनगी करिसु लैतबा वाफम अमबु पुथोए हारगा सागे मसेन खतनादना चैनादना सिंजंगना थांगना जानथनदुना अदुमाइना मखोइ अचौबा वाथोक अमा थोखि अदुगी मतम अदुदगिदी आइबु सागेगी इचिलिनाव अहलमनसिंग मयामना आइबु याखि लुना तौबिखिबनी असुमना ईश्वरना अंगकपा मवोंगदा लालोंगजे सिल्ले हारगा आइगी अवाबा नुंगाइतबा मयामदो कोकपीबनी आइना मसी हाइबगी मरमदी ईश्वरदा अखोइना पुनिंग चेतना लैरगदी अखोइगी अवाबा नुंगाइतबा प्रॉब्लम पुम्नमकसे माना यामना लाइना कोकपीबा ngami हाइबसे आइना मयामदा शेयर तौजबनी ngasi aina mayamda aina hangjari jehoshaphat ki lanpham aduda mapu ibungana karigi yaukhibano matam amada joshua na mapham amada lanthengnabada mahak maithiki maduda joshua na ishwar gi mangda changduna mahana haijai ngasi gi lanpham asida aina maithibagi maramdi ibungo na hak lanpham asida yaudi haibado sengna khangjai maduda mapu ibungo na hai hoi ai ngasi nangi lanpham asida yaudi aduna nahak maithibani yaudabagi maramdi mamangi lanpham aduda akhan gauba nupa amana lanthengnaruba mapham adudagi potchei khara huranduna purakhibani mabu thiduna puthoragu bible na hairi akhan bu mayam mamangda puthorak le haraga nungna thaduna hatkhi na hairi adubu jehoshaphat ki kari mawong karamba wafam dagi no magi lanpham asida ishorna yaubi base ishorna pangbi base kari gino मधुकी मरमदी जेहोशापातना अवा अना तारबा मतमदा कनागुंबा निंगथौ अमदता नत्रगा मियोय अमदता मतेंगी दमक हाइजब नत्तना डायरेक्ट चुमद्रिंगना ईश्वरदा माना चंगजखिबनी मरुपसिंग अहल ओइखरबा जोहानना हाइरी ईश्वरगी याथंग मखै नागबसे अरुंबा नत्ते अखोइना ईश्वरगी याथंगबु लुम्मी हाइना खनबगी मरमदी मागी थौजालसे अखोइना खंगदबगिनी अखोइदी इसा इसादा खुदोंथीबा अवा ना हेक थेगनबदा मीसिंगदा mateंग नीबा प्रार्थना तौहनबा मी पुम्नमक्ता खंगहनबा मसी मयाम असिना कानद्रबदा वाबदु कोक्त्रबदा लाओ हौजिक्ति अखोइ प्रार्थना तौसी हाइना हाइबनी असिगुमना अखोइ तौरसि हाइबसे आइना हाइजरी पाखोन चटपसिंगी थबक पंदु 13 अदुदा येंगलबदी वा पाउ संदोकपगी दमकदा पोल अमसुंग सिलाबु मखो मखुत पुंदुना कैसुम संगदा थंबदुदा थागत इसै सखी मखोइ वादुना तेंथादुना मीसिंगी mateंग नीदुना मखोइ कनामतता मखोइना हाइजखिदे हराउना मखोइ इसै सागा लेनखि ईश्वरना मखोइबु कनबिखिबनी अवाबदुना मखोइबु ngamkhide मखोइ सोन्थादे पुंगनिंग हथखिदे अदुना नी रोमियो पंदुब 13 तरह हाइबनी ईश्वर की लैबाक्ति चानब थकनब नत्ते थवय असेंबद धर्म चेनब इंथब हराउबनी मीना ngang su चैरसु फुरसु नोकनरसु करेम कथाइनरसु
ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯅ ꯇꯧꯕꯤꯔꯁꯨ ꯑꯁꯣꯝ ꯙꯔꯃ ꯆꯦꯟꯕꯗꯨꯗ ꯂꯦꯡꯗꯅ ꯂꯩꯕ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯙꯔꯃ ꯆꯦꯟꯕꯗꯣ ꯃꯗꯨꯗꯩ ꯍꯣꯡꯗꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯕ ꯏꯪꯊꯕꯗꯣ ꯃꯗꯨꯗ ꯑꯁꯨꯝ ꯂꯩꯕ ꯏꯁꯣꯔꯒꯤ ꯑꯣꯏꯅ ꯊꯋꯥꯏꯒꯤ ꯂꯣꯏꯅꯕꯤꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯍꯔꯥꯎꯔꯒ ꯂꯩꯕꯗꯣ ꯃꯗꯨꯗ ꯑꯁꯨꯝ ꯂꯩꯕꯗꯣ ꯃꯗꯨ ꯏꯁꯣꯔꯒꯤ ꯂꯩꯕꯥꯛꯇꯣ ꯑꯩꯈꯣꯏꯗ ꯂꯩꯔꯕꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯕꯅꯤ ꯃꯗꯨꯅꯤ ꯏꯁꯣꯔꯒꯤ ꯂꯩꯕꯥꯛ ꯍꯥꯏꯕꯁꯦ ꯂꯨꯛ ꯄꯟꯗꯨꯞ 10ꯗ ꯌꯦꯡꯂꯕꯗꯤ ꯃꯥꯔꯊꯥꯅ ꯃꯅꯥꯎꯅꯨꯄꯤ ꯃꯦꯔꯤꯒꯤ ꯃꯊꯛꯇ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯂꯩꯕꯗꯣ ꯃꯍꯥꯛꯅ ꯀꯅꯥꯗꯁꯨ ꯃꯥꯅ ꯇꯝꯊꯣꯛꯇꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯅꯠꯇꯅ ꯗꯥꯏꯔꯦꯛ ꯖꯤꯁꯨꯗ ꯆꯪꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯊꯛꯇ ꯀꯣꯝꯄ꯭ꯂꯦꯟ ꯂꯩꯕꯗꯣ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯂꯩꯕꯗꯣ ꯃꯗꯨ ꯖꯤꯁꯨꯗ ꯃꯥꯅ ꯇꯝꯈꯤꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯑꯍꯥꯟꯕ ꯁꯥꯃꯨꯑꯦꯜꯗ ꯌꯦꯡꯂꯕꯗꯤ ꯍꯟꯅꯥꯕꯨ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯅꯣꯛꯅꯩ ꯅꯪꯗꯤ ꯃꯆꯥ ꯄꯣꯛꯇꯕꯤꯅꯤ ꯆꯥꯄꯣꯛꯇꯕꯤꯅꯤ ꯏꯁꯣꯔꯒꯤ ꯁꯤꯔꯥ ꯐꯪꯕꯤꯅꯤ ꯏꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯗꯕꯤꯅꯤ ꯑꯗꯨꯅ ꯅꯪꯁꯦ ꯅꯆꯥ ꯄꯣꯛꯇꯕꯅꯤ ꯆꯥꯄꯣꯛꯇꯕꯤꯅꯤ ꯍꯥꯏꯅ ꯊꯤꯅ ꯅꯣꯛꯅꯩ ꯍꯟꯅꯥ ꯀꯞꯄꯒ ꯂꯦꯜꯂꯤ ꯃꯥꯅ ꯄ꯭ꯔꯥꯔꯊꯅꯥ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗꯦ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯋꯥꯍꯩ ꯑꯗꯣ ꯃꯥꯅ ꯆꯦꯟꯖ ꯇꯧꯏ ꯑꯗꯨꯗꯤ ꯏꯁꯣꯔꯗ ꯃꯥꯅ ꯀꯞꯄꯒ ꯃꯥꯅ ꯍꯥꯏꯖꯩ ꯄ꯭ꯔꯚꯨ ꯑꯩꯉꯣꯟꯗ ꯏꯆꯥ ꯑꯃꯈꯛꯇ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯏꯆꯥ ꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯕꯗꯤ ꯏꯆꯥꯁꯦ ꯅꯪꯒꯤ ꯊꯧꯒꯜꯒꯤꯗꯃꯛꯇ ꯅꯉꯣꯟꯗ ꯀꯠꯊꯣꯛꯀꯅꯤ ꯅꯉꯣꯟꯗ ꯁꯤꯟꯅꯒꯅꯤꯅ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯆꯍꯤ ꯑꯗꯨꯃꯛꯇꯗ ꯍꯟꯅꯥꯅ ꯃꯆꯥꯅꯨꯄꯥ ꯑꯣꯏꯅ ꯁꯥꯃꯨꯑꯦꯜꯁꯦ ꯃꯥꯅ ꯄꯣꯛꯄꯅꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤꯗ ꯈꯟꯕ ꯏꯁꯥꯒꯤꯗ ꯍꯥꯏꯖꯕ ꯅꯠꯇꯅ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟꯒꯤꯗꯃꯛꯇ ꯁꯤꯡꯂꯨꯞꯀꯤꯗꯃꯛꯇ ꯃꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯕꯣꯔ ꯐꯪꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯕꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯗ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯔꯣꯟ ꯄꯟꯗꯨꯞ 9 ꯑꯁꯤꯗ ꯌꯦꯡꯂꯗꯤ ꯅꯨꯄꯤꯗꯨꯅ ꯒꯦꯍꯥꯖꯤꯒ ꯎꯅꯕ ꯃꯇꯝꯗ ꯒꯦꯍꯥꯖꯤꯅ ꯍꯪꯉꯤ ꯀꯔꯤ ꯇꯧꯔꯦ ꯊꯣꯏꯗꯣꯛꯄ ꯑꯋꯥ ꯑꯅꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯍꯥꯏ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯩ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯦꯂꯤꯁꯥꯒ ꯎꯅꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯈꯨꯌꯥꯗ ꯍꯥꯏꯕꯗꯤ ꯑꯦꯂꯤꯁꯥꯒꯤ ꯈꯨꯌꯥꯗ ꯇꯨꯊꯖꯔꯦ ꯍꯥꯏꯔꯒ ꯃꯥꯅ ꯍꯥꯏꯖꯩ ꯒꯦꯍꯥꯖꯤꯅꯗꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯟꯊꯣꯛꯅꯅꯕ ꯇꯧꯏ ꯑꯦꯂꯤꯁꯥꯅ ꯃꯥꯕꯨ ꯁꯣꯛꯀꯅꯨ ꯂꯩꯁꯅꯨ ꯃꯍꯥꯛ ꯂꯥꯏꯕꯛ ꯊꯤꯔꯕꯤꯅꯤ ꯑꯋꯥꯕ ꯅꯪꯂꯤꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯦꯞꯈꯠꯇꯨꯅ ꯃꯥꯅ ꯍꯥꯏꯖꯩ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯏꯆꯥꯅꯨꯄꯥ ꯅꯤꯈꯤꯕ꯭ꯔꯥ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯏꯆꯥꯅꯨꯄꯥ ꯄꯤꯕꯤꯕꯅꯣ ꯌꯦꯡꯕꯤꯌꯨ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯦꯡꯊꯥꯗꯨꯅ ꯃꯥꯅ ꯑꯦꯂꯤꯁꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯃꯥꯅ ꯀꯞꯇꯨꯅ ꯃꯥꯅ ꯍꯥꯏꯖꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯒꯦꯍꯥꯖꯤꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯗꯨꯅ ꯑꯦꯂꯤꯁꯥꯗ ꯀꯔꯤꯒꯤ ꯍꯥꯏꯕꯅꯣ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯑꯁꯤꯡꯕꯤ ꯅꯨꯄꯤꯅꯤ ꯃꯍꯥꯛꯅ ꯈꯪꯉꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯐꯣꯡꯗꯣꯛꯂꯣꯏꯗꯕꯅꯤ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯅ ꯁꯦꯡꯅ ꯈꯪꯉꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯗꯤ ꯃꯤ ꯄꯨꯝꯅꯃꯛꯇ ꯏꯁꯥꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯄꯦꯟꯗꯕ ꯁꯥꯎꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯇꯨꯅ ꯇꯝꯊꯣꯛꯇꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯃꯤꯅ ꯄꯥꯡꯕꯤꯅꯕ ꯃꯤꯅ ꯅꯨꯡꯁꯤꯅꯅꯕ ꯃꯤꯒꯤ ꯃꯇꯦꯡꯅꯆꯤꯡꯕ ꯊꯤꯔꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯅꯕ ꯃꯗꯨꯅ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯩꯅ ꯍꯪꯖꯅꯤꯡꯕꯗꯤ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯈꯣꯏꯅ ꯆꯪꯖꯔꯤꯕꯁꯦ ꯖꯥꯀꯣꯕꯇ ꯍꯥꯏꯔꯤ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯋꯥꯕ ꯈꯥꯡꯂꯤꯕ꯭ꯔꯥ ꯃꯍꯥꯛ ꯍꯥꯏꯖꯁꯅꯨ ꯃꯍꯥꯛ ꯍꯔꯥꯎꯔꯤꯕ꯭ꯔꯥ ꯊꯥꯒꯠ ꯏꯁꯩ ꯁꯛꯁꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤ ꯑꯇꯣꯞꯄꯗ ꯍꯥꯏꯗꯣꯛꯂꯣꯏꯗꯕꯅꯤ ꯇꯝꯊꯣꯛꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯊꯧ ꯇꯥꯔꯕꯗꯤ ꯀꯥꯎꯟꯁꯦꯂꯤꯡ ꯂꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯕ ꯄꯥꯝꯕꯁꯦ ꯑꯍꯥꯟꯕꯗ ꯏꯁꯣꯔꯗ ꯆꯪꯖꯕꯁꯤꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯕꯨ ꯊꯥꯖꯗꯕ ꯑꯃꯁꯨꯡ ꯊꯥꯖꯔꯁꯨ ꯊꯋꯥꯏ ꯌꯥꯎꯗꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛꯇ ꯅꯤꯁꯥꯗ ꯂꯨꯞꯂꯤꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛꯇ ꯇꯧꯖꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯁꯤꯡꯂꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡ ꯕꯦꯛꯁ꯭ꯂꯥꯏꯠ ꯑꯣꯏꯔꯤꯕ ꯁꯤꯊꯔꯤꯕ ꯁꯩꯇꯥꯟꯒꯤ ꯈꯌꯥꯠꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯀꯞꯆꯕ ꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯪ ꯑꯩꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯊꯦꯝꯕꯒꯤ ꯊꯕꯛꯁꯤꯡ ꯑꯋꯥ ꯑꯅꯥ ꯑꯁꯤꯗ
ꯏꯁꯣꯔꯅ ꯃꯇꯦꯡ ꯄꯥꯡꯁꯅꯨ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯃꯐꯝ ꯑꯗꯨ ꯊꯝꯕ ꯇꯥꯕꯅꯤ ꯃꯤ ꯈꯛꯇꯗ ꯑꯁꯥ ꯊꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯃꯤꯁꯤꯡꯅ ꯅꯝꯊꯥꯛ ꯇꯧꯕꯤꯕ ꯑꯩꯈꯣꯏꯕꯨ ꯃꯤꯁꯤꯡꯅ ꯃꯤꯅꯝꯕ ꯅꯤꯡꯕ ꯀꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕꯁꯦ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯑꯣꯏꯕ ꯌꯥꯕꯅꯤ ꯑꯗꯨꯒ ꯂꯝꯕꯤ ꯂꯩꯇ꯭ꯔꯗꯨꯅ ꯂꯩꯈꯥ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯏꯁꯣꯔꯗ ꯆꯪꯖꯕꯒꯤ ꯋꯥꯈꯜ ꯂꯥꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯜꯂꯛꯀꯅꯤ ꯃꯤꯑꯣꯏꯕꯅ ꯐꯅ ꯌꯥꯝꯅ ꯇꯧꯕ ꯉꯝꯕ ꯁꯦꯟ ꯄꯥꯏꯕ ꯁꯛꯇꯤ ꯂꯩꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯑꯔꯣꯏꯕꯗꯗꯤ ꯏꯁꯣꯔ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯁꯥ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯑꯁꯦ ꯀꯥꯟꯅꯗꯕꯅꯤ ꯑꯄꯪꯕꯅꯤ ꯑꯔꯦꯝꯕꯅꯤ ꯍꯥꯏꯕꯗꯣ ꯃꯇꯝ ꯑꯗꯨꯗ ꯈꯪꯉꯛꯀꯅꯤ ꯑꯗꯨꯅ ꯃꯥꯊꯤ ꯄꯥꯟꯗꯨꯝ 9ꯗ ꯑꯩꯈꯣꯏꯅ ꯌꯦꯡꯂꯕꯗꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯂꯦꯟ ꯑꯗꯨꯅ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯟ ꯊꯨꯝ ꯑꯗꯨꯗ ꯃꯥꯅ ꯊꯥꯖꯗꯦ ꯑꯍꯥꯟꯕꯗ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯅꯥꯏ ꯑꯗꯨꯕꯨ ꯐꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯖꯩ ꯃꯗꯨꯗ ꯖꯤꯁꯨꯅ ꯏꯖꯔꯦꯜ ꯑꯄꯨꯝꯕꯗ ꯃꯍꯥꯛꯀꯨꯝꯕ ꯊꯥꯖꯕ ꯃꯤ ꯑꯃꯠꯇꯁꯨ ꯎꯗ꯭ꯔꯤ ꯍꯥꯏꯅ ꯖꯤꯁꯨꯅ ꯍꯥꯏꯈꯤꯕꯅꯤ ꯑꯍꯥꯟꯕꯗ ꯏꯁꯣꯔꯗ ꯆꯪꯖꯗꯕ ꯊꯥꯖꯗꯕꯒꯤ ꯃꯔꯝꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯗꯤꯄ꯭ꯔꯦꯁꯟ ꯑꯣꯏꯕꯗꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯊꯥꯖꯕ ꯊꯝꯁꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯃꯥꯕꯨ ꯑꯍꯥꯟꯕꯗ ꯊꯝꯂꯒꯗꯤ ꯑꯩꯈꯣꯏ ꯏꯪꯊꯕ ꯄꯨꯟꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯛꯆꯥꯡ ꯐꯕ ꯃꯤ ꯑꯣꯏꯒꯅꯤ ꯊꯧꯖꯥꯜ ꯐꯪꯕ ꯊꯋꯥꯏꯅ ꯂꯣꯏꯅꯕꯤꯕ ꯃꯤ ꯑꯗꯨꯒ ꯑꯐꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯕ ꯁꯥꯕ ꯑꯈꯪ ꯑꯍꯩ ꯁꯥꯕ ꯂꯧꯁꯤꯡ ꯂꯩꯕ ꯁꯥꯕ ꯆꯥꯎꯊꯣꯛꯄ ꯅꯥꯄꯜ ꯑꯁꯤꯅꯆꯤꯡꯕ ꯐꯠꯇꯕ ꯍꯩꯅꯕꯤ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣই ꯄꯨꯛꯅꯤꯡ ꯍꯣꯡꯅꯅꯕ ꯑꯩꯈꯣই ꯍꯣꯠꯅꯁꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯣꯛꯅꯅꯕꯒꯤꯗꯃꯛ ꯃꯤ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯅ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡꯗ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇꯗꯤ ꯑꯩ ꯏꯁꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯀꯞꯇꯨꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯗꯨꯅ ꯐꯠꯇꯔꯥ ꯏꯁꯣꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯁꯨ ꯅꯪ ꯑꯩꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯃꯐꯝꯗ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯆꯪꯖꯕꯁꯤꯅꯤ ꯄ꯭ꯔꯥꯔꯊꯅꯥꯗꯤ ꯇꯧꯏ ꯍꯥꯏꯕꯕꯨ ꯃꯤꯗ ꯑꯣꯏꯅ ꯊꯥꯖꯕ ꯊꯝꯃꯦ ꯍꯥꯏꯔꯒ ꯃꯤꯗ ꯑꯣꯏꯅ ꯊꯥꯖꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯤꯕ꯭ꯔꯥ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯧꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯄꯣꯠ ꯑꯃꯒꯤ ꯑꯣꯏꯔꯁꯨ ꯃꯤꯉꯣꯟꯗ ꯄꯪꯍꯥꯏ ꯍꯥꯏꯖꯕ ꯅꯠꯇꯅ ꯑꯁꯨꯝ ꯑꯩꯈꯣꯏ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯒ ꯂꯩꯁꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯃꯇꯝ ꯑꯗꯣ ꯊꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯆꯍꯤ ꯑꯃ ꯑꯅꯤ ꯑꯍꯨꯝꯒꯤꯁꯨ ꯑꯣꯏꯕ ꯌꯥꯏ ꯃꯔꯛꯇ ꯂꯦꯞꯂꯨꯔꯁꯨ ꯑꯃꯨꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧ ꯍꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯂꯥꯛꯀꯅꯤ ꯊꯃꯣꯏ ꯀꯥꯏꯕ ꯃꯇꯝꯁꯨ ꯂꯥꯛꯀꯅꯤ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯁꯣꯔꯅ ꯃꯤꯒꯤ ꯊꯃꯣꯏꯗ ꯋꯥ ꯉꯥꯡꯕꯤꯗꯨꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡꯒꯤꯗꯃꯛ ꯊꯣꯡ ꯍꯥꯡꯕꯤꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯅꯍꯥꯛꯅ ꯏꯁꯣꯔꯗ ꯍꯪꯕꯤꯌꯨ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯨꯡ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯄꯥꯡꯕꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯍꯟꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯚꯨꯅ ꯍꯥꯏꯔꯛꯀꯅꯤ ꯅꯪꯅꯗꯤ ꯅꯪꯒꯤ ꯃꯊꯧ ꯇꯥꯕꯗꯣ ꯄꯥꯝꯕꯅꯤ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕꯗꯨ ꯄꯥꯝꯕꯅꯤ ꯑꯁꯨꯝꯅ ꯈꯨꯝꯂꯛꯀꯅꯤ ꯃꯇꯝ ꯁꯥꯡꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯛꯄꯒꯤ ꯃꯍꯩꯅꯤ ꯃꯗꯨ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯐꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯂꯩꯇꯅ ꯄ꯭ꯔꯥꯔꯊꯅꯥꯒ ꯂꯣꯏꯅꯅ ꯏꯁꯣꯔꯒ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯤ ꯃꯥꯕꯨ ꯑꯍꯥꯟꯕꯗ ꯊꯝꯁꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇꯒꯤ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯅꯥꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯝꯕ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣই ꯁꯤꯟꯅꯁꯤ ꯃꯔꯝꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯈꯟꯕꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯋꯥꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯐꯕ ꯉꯥꯛꯇ ꯈꯟꯕꯤꯕ ꯏꯁꯣꯔ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯤ ꯃꯗꯨꯒꯤ ꯏꯄꯥꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯐꯩ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯨꯝ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯁꯤꯟꯅꯁꯤ ꯑꯩꯈꯣꯏ ꯑꯁꯦ ꯏꯃꯥꯒꯤ ꯒꯔꯚꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯁꯦ ꯈꯟꯗꯣꯛꯄꯤꯈ꯭ꯔꯕꯅꯤ
मागी असेंब ई अदो सिंथाहंदुना ईदुना ममल ओइना पीरे हायरगा अखोइबु पापतगी हंदोकपीरिबनी अखोइ असे मागी मिटेंगदा ममल यामना लैबनी तेंथारोन पंदुप अहुमगी पद कुंथ्रा हुंदोय कुंथ्रा मरीद अखोइना येंगलबदी अखोइना वारबा मतमदा अखोइना वाबदा ईश्वरना नुंगाइना लैथोकबा नत्ते हैना हायरि मागी अपामबदा हिंगदुना माबु अहानबदा अखोइ थमसी अइगी दरकार ताबा पोट पुमनमक अदुदी मथंगदा अखोइ खनसी मतम मदुदा अइगी अवातपा मफम पुमनमकता मागी मतेंग अदो अखोइना फंगनी मसीगी मागी वही असे अखोइ मागी वही असिदा अखोइ थाजबा थमसी अखोइना ngamde sangde chilli haina magi thaugalदगी मागी सिंगलुपदगी अखोइना लापथोकलिबदो hakchang ngamdaduna phamungda taaduna अखोइना लैरगदी नत्रगा हॉस्पिटल की बेड ता तादुना अखोइना लैरगदी कबदौबा मतम अदुदसु अई संगदे अई चिल्ली अई ngамोय हाइना हाइगदरा हौजिक सो अखोइना खंगी मियोय कया अमदी चानिंगबा कया चाबा ngamदबा पाइ पालगा चारी मपान थोकनिंगसु थोकपा ngamदबा मखोंग हामनिंगसु हामबा ngamदबा अदुगुम आर्टिफिशियल की ओइबा डॉक्टर की ओइबा खुजु खुलाई सिजनारे हारगा मखोइना हिंगली ngangningba kya ngangbा ngamde chatningba kya मखोइना चटपा ngamde मधुमक्ति नतेदना अखोइदि हक्चांग फरी मिट नाकुंग फरी पांगल फरी अइगी पुंसी अइगी थवाई हक्चांगबु लैना कयादगी कनबिरिबा फत्तबा पुमनमक्तगी कनबिदुना हक्चांग फना नुंगाइना थंबिरिबा चाबा थकपा ngangbा चटपा ngamहलिबदो मपान नाइद्रबा मागी थौजालनी मागी बोरनी हाइबसे मसी अखोइ खंगसी अखोइगी क्रिस्टियानी से लाइरिकता पुंसीगी खुदोंग थीरबा मतमदा अवा वाखल पुकनिंग हंथरबदा हाइना लैबा इसेयदो मदुगी इसेयदो अखोइ निंगसिंगबियु मरम अदुना अहानबदा अखोइ ईश्वरबु खनसी मागी लैबाक अमसुंग मागी अचुंबदो अहानबदा खनसी मदुबु हाना अखोइ थीसी अखोइगी अवाबा अमसुंग अवातपा पुमनमक्ति मांगोंदा अखोइ सिन्नसी महांगना मधु पुमनमक अदो महांगना कोकपीगनी तामिना खरबा वही से अखोइ मयामगिदमक्ता ईश्वरना नहोनना बोर पिनबिबा ओइरसनु आमेन।